guys, welcome back to Mount Precipice in North Israel, Nazareth. This mountain is called Mount Precipice. Hello mayam, ay hojik leisna Mount Precipice hena Bible hatnaba search ka matamda yam toina lecture people matamda pastor na ngangkiba reverend na ngangkiba Mount Precipice evangelist na ngangkiba adugi mapham ni ay nakhod khodol tamjara ni sina maun lai re si silleri sina mathak tare ko aduga sina makhasina na city lai re Nazareth ke city Nazareth ke old city ni bako Nazareth city ani lai ra bane new Nazareth and old Nazareth ka old Nazareth na Christian ga Arabic myam lai bani anob Nazareth na Jews myam lai bani bako do masima pham se old city Nazareth ne Mount Precipice ke ching mathak te gi yeng laga ubo ka adugi views ni This is the views of Nazareth city from Mount Precipice, from the top of Mount Precipice. And this is the Mount Precipice that you ever heard or read or found in the Bibles. Masine Mount Precipice. The Bible yang kanda pawam tamda adom thengna khiba Mount Precipice na panba adugi mapham duni sinamagi nungda kai kino haklaga tham leboga du yingo and these are the people visiting today simyam se lakpani sa ating likuran, that is tinatawag sa Bible na Jezreel Valley. Okay? Ang word, huwag kayo basta lumayo dyan ha, dyan lang kayo. Ingatan nyo yung sarili nyo. Yung Jez, it means planted. Ang L is God. Diba? L, sowing is God. So God planted or God sow. Kaya ngayon, still this Jezreel, siya pa rin yung pinaka-breeding basket. Yam kayo din sa lore. Jesu ki film nam khiba mapham duni to yung highway le re makada highway le re sina ching tara di frak ta ni hingoi tara di Imagine niyo na po mga kapatid, this is ay kabayo. 두개 더 해. They will fight against Israel. And during that time, mga kapatid, wala nang ibang choice ng Israel kundi magtiwala sa Diyos. Right now, they Hoyek ekoina leiba mapham si Mount Precipice haiba mapham ni hariba mapham si Jesu Kristana apaba wapau samdok pada matamda Jesu koina reject toukhiba mapham ni mabu si yaning dabigi mapham si da mabu hatke haina inthok mapham ni adu hariba mapham si Bible da uriba aduni Armageddon hariba mapham aduni hariba mapham si apaga phatabaga aduga prithibigi apumba nation mayamna lagle harega mapham sida lan sonagani hariba mapham sida valley sibu
chauraba valley sida lana aroiba ran haibdo sida lochindaba mapham hariba mon of precipice haiba mapham duni masi ekoi nomodi ekoi future da ekoi si nangdra nangoidra adurso nomodi hariba bible matuk in hariba mapham sida lan singdabni haina bible takpani thank you sida upambi ma haure aduga moigi sida nungda haklagi iba somda hebrew laira aduga sidana mono precipice haibuko tu paning mina si push tawraga pabiro sini buko Philippine Maronda explain story moige pastor na sida u amat hai tu kari upambino yengse u brashingo kari oiduno comment piro kangbo ready u mana ulake sini mono precipice harido sina city laira old city ka somda uriba ching makhada valley urisina Armageddon valley habdo aduni dingo adu video sibu ying bibigidemak miam khwai pomnomakpu J.S.K. AIMOL na aihakna mayambu thakachaba phongdoksari adu video se ngasigidi matang asida losilage mathanggi spot mathangi mafamda amuk thengnerasibako adu video se share amasung like amasung tawbiganu aduga video se tum tring yengba mine share tawpam tamda yengba adu ngai da bida subscribe namjil lo red button ama leibido video gi makhada subscribe tharido adu hek namjin matam da mine share tawdrasu aina hek Israel gi dumba yamna important hoiba bible ga mari leina ba duma video hek hablak bam nang saki na haki video phone da tring tawraga lakani notification ina ying video se nang hana ying doini adu khudong chabado leinabi da makhada leiba red button subscribe button so nambiyo aduga video sibu shu mi mayamda yinghalu habdi share tawbiyo habdi han mayam natraga koi Manipur gi mayam bible khakta paraga kamai tawbuno sak su udaba mitna ubangamdrasu lapangamdrasu aina video uhalli se noi la haibaga chap manarabne noi laaga sida video laglaga sida koiba la Israel laaga mon precipice yingba chatlure haibagu chap manarabne tuna mayam ngasidi sida matang sida kainarasi koi chatpa matam yore hallelujah amen god bless you all